MP Angomcha Bimol akoi Jamna Bisnupur District ke Kwaktada miyamgi awat apa yengsinbada mafam adudasu ayamba sarukta thaknaba afaba ising fangdri haina mafam adugi miyamna MP da wakatkre. Kurumjari Am-Istv ki pau mideng tabir basimbu taram nokchari pau sandona pijari. JJM ki makhada lisingani kunmari faubada imung khuding thaknaba ising fanghanbagi pandam thamjaragasu Bisnupur district ke Kwaktagi ayamba sarukta thaknaba afaba ising fangdri haina khunjasingna MP Bimolda wakatkre. MP Angomcha Bimol akoi jamna Bisnupur district ke Kwaktada miyamgi awat apa yengsinkibada khongchat aduda MP Angomcha Bimol akoi jamna Kwakta kaithelgi fibam yengsinbega loinana mafam aduda miyamga unaraga awat apa sing watanakhe miyamgi wakat adugi matongina MP Angomcha Bimol akoi jamna ministry gi website portal da PHED na thagalakiba report yengki maduda Kwakta GP da yumthong chamriga kunthra taruk thaknaba ising pikre haina panamba thengnakhi miyam aduna sandongi oina ising kharadi fangle Kwakta khuman yauna mafam atai di pai fauba samdri Kwaktagi oina loki ifuta thokpa ising leiraga sizinari haina thamki hairi PHED gi official singa MP Angomcha Bimol akoi zamna phone da wari sanakhi bata natana Swachhta Bharat Mission ki makhada pikiba ising gi data JJM na hapchilabara portal da thagatlabra chingnaba chauna leire masi yengsinba chumgane scheme amagi record scheme amada hapsin bahaiba asi tawdaba thabak ama sel lokthokpaga chap manai website portal data sangna thabak suba loiraba adu tamak thagatpham thokpani haiki जल जीवन मिशन की कनो ददी जल शक्ति के पोर्टल का मेनू जाती से यावरी बसे सिददी सम्मे न पीरी से मोने दी समझे से कमाई तो जान से छे याम टोइन आई तसे ना है वाई पार्लियामेंट द बसे स्कैंडल जाम चाव माने तुरुंग नो बिदु सु समदे परिन ने काय का फंगी से आई ना साइड सो आई मोगल गंगानांग दिशा मीटिंग द सोई रेस ऑग्रम ने एग्जीक्यूटिव इंजीनियर तो डिस्ट्रिक्ट हेड माले मंगन द सोई हायरम में तुरुंग नो बिगी 900 हाउस होल्ड दगी फुबाला द सो 531 तो द मुंगे चनी दी समय हम तो यंग रोबो मदु दो स्वच्छ भारत मिशन की मखादा संभव मागी पाइप नदी जल जीवन मिशन सेलिब्रेट अगर चिंगर मफम अहुमरी सूरे अहमद सोद थेंगरबनी दिशा मीटिंग लोन चोंथोरे भाई हुजूर से पमजे कोकता पमीबा सिदैसिदसु चप मानना पोचे मोइन स्वच्छ भारत मिशन की मखादा लेबुदुना अदुगी डाटा दो थाजलगा दिस इज इलीगल तौदबा थबम द बिसा लोथोक समाने बसिदी सियामते यंगयो कोकता के सिदै से यारी से कोकता खुमन नै बजु अदुदा मोय हाउस ममिंग होय पी ले रे बसि सियामते चेक होय यो फमिन बान जगदि कोई दि पंगिया इमुंगी अवातपा सिंगना मरम ओइदुना महै मसिंग तंबदा मिमानना तंबगी खुदोंग चाबा वाटलबा चाही नौरिबा कुंबीदा लेबा सनातोंबी ओरिएंटल इंग्लिश स्कूल दा क्लास 2 दा तमलिबा नोंमाइखोंग मयाय लेखाइदगे महाइरोय नुपा मचा अमदा स्कूल गी ओजा सिंगना यूनिफॉर्म खुसिनख्रे इमुंग मनुंगी लेता लाइरबगी अवाबा मायोकनबता नतना पोकमिनबा मयाम्बा मसागी अनाबा अमना मरम ओइदुना लायेंगदुना लेबना महाकी महै मसिंग तंबदा चंगदबा याद्रबा पोलम सिंगी अवाटपा लेबदगे स्कूल अदुगी ओजा निंगथौजम थोय देबी मोइरांगथे मोना अमसुंग कोंजेंगबम एलिसाना अंगांग अदुदा यूनिफॉर्म खुसिनखिबने अमरोमदा महाइरोय नुपा मचा अदुना नोंमाइखोंगदगे महाकी स्कूल कुंबी फाउबा बस तोंगदुना स्कूल दा लाकपदा बस की बरा लौरंबा अदुसु चाही अमा पैसा लौदना बस तोंगहलगनी हाइरी All Assam Manipuri Student Union Hozai District Committee na sinduna Career Counseling Program ama pangthokre. Program aduda Hozai District ke manung channa lairiba class 10 dage degree faubagi mahairoi chama yankai mukna saruk yakhi Career Counseling Program asigi manung channa Career in Sport amasung Career in Civil Service haiba asida khana nainakhi. Huzigatemba break amatang lauminasi.
Chahi nifu hena babina haiba maming asina anala yengi lamda thazaba quality leiba amadi cheksin na honabagi kudam oiduna lakli diagnostic tagi horaga multi speciality hospital amadi cancer care faubada babina na mangzil thaduna lakli hojika muk makhata na changsilaktuna mayamgi mafamda kudol tamjari babina Institute of Nursing Manipur Nursing Council nasu recognize tawraba matam ga chunarba classroom advanced lab sing leijeri babina multi speciality hospital amadi AOI babina specialty hospital da clinical training fangbiu expert faculty nupa amasung nupi gi tokhai ba hostel sel yamna changdana babina hospital amadi khongbu oiriba institute sing da thabak tawbagi khudong jaba su pizari hojik admission hojare sukna tagi sit nipu khaktani ahan balak bada kudung saba pijagani babina Institute of Nursing nurturing care inspiring growth Sajiwa Zel Road Khabai Soi Imphal East matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumnamak sibu khudakta phanba ngamlaba Kapidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Kapidon cup syrup thakpiu Kapidon cup syrup Offer Canberra Industries Thamabun Mesnam Lekai opposite DM College the Lebanon July Taramat de Kunanga for Yam Chorba offer on Pizari Maduri school bag and labor bag and half chicken Yamadi bag and labor 20% off Pizari Miana Sui and Kangaraba can back to school college seminar workshop sports airbag traveling bag rank on a Chimbalwina Pangigani Luina schools in the Oiba upon my uniforms to Pangigani Amasung uniform Kurimaki Apam design the customized to order to Yagani. Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari adone hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Break ki matung makha tarakpa pauda Manipur ge miyambu center gi luchingba singna tumit kangumna khalakliba amadi Manipur miyamna Manipur ge MLA singbu usitana chai thangliba si BJP ge MLA singi khudolni haina hana ge minister namairakpam lokena mahairoi singda mana mathum yenthokpa gi thoramda haikre Bright Educational Career Association Leimapopam Khunpamna Sinduna Leimapopam Gram Panchayat ki manungda leiriba afaba mahairoi singi pukning thogatpa gi tararak suba Merit Award ngasi Khongrang Cha Kairak Community Hall Leimapopamda pangthokpa thoram aduda Bosem CBSE amadi Kosem na loba class 10 amadi class 12 ta mark wangna fanglaklaba mahairoi singda mana mathum piduna pukning thogatkre thoram maduda hanage minister and lokena makhatana haikibada mahairoi singna mark wangna fangnabagi damak exam thagadaba natte afaba mahairoi amamam oiba ngamnaba kanna hotnagadabani Manipur gi miyamna Rajniti Tauriba Maru Oina MLA Oiriba Singda Thina Chai Thangba Tauriba Asi BJP gi MLA Singi Khudolni Hairaduna India gi Prime Minister Narendra Modi Amadi Home Minister Amit Sahana Manipur gi MLA Singbu Usitriba Asi BJP gi MLA Singna Tokhan Bani BJP gi MLA Kuntra Nithoi Leina Leingak Ama Semba Ngamdaba Haiba Asi Makoida Aikhoina Kari Asa Amuk Tawningai Leigadage Haiki CSO organization thakte chhatradi sankran thakte ibaden maya party thakte mai khawda hoka palakala MLA se kwai ni huranga sathi ko dona uhalle ibase ngasi bhat khatrika party ki BJP da kunthra ni thoi karakpa asmo maya basika Manipur ki praja miyam da aditi mati MLA se tumit kam ko uran ko te mabongi kudor da ngasi le ko center ki sibu bhat khatrika party ki kwai ni ba Menteri Manipur itu yang meminta dari Manipur atau Am-Istv itu. Manipur di politik itu dipakai itu dipakai lepas step itu. Kali Manipur ini tumikan dulu berapa? Aduh nanti lepas ini administrasi apa itu dipakai. Siapa macam orang itu dipakai. Siapa orang tumikan udah ada di isam terbaik bagi prajati kali hari udah menjadi. Bharatiya Janata Party itu memang ketemu mana orang. Kali itu mungkin menunda itu Manipur ini
DM College campus ta leiba Manipur State Badminton Association ascenduna pangthokhiba anirak suba non-state open badminton tournament 2025 ta Lenbon Badminton Academy Nambolga Sanaroi Singna gold medal taruk amadi silver medal manga puna medal tara mathoi laukhibabu Lenbon Badminton Academy Nambolge Maikaidagi Sanaroi Singh adubu taramna okpaga loinana Sanaroi Singh aduda achamba khudol pot piduna pukning thawatkhre Sanaroi Singh aduna tungda lakadaba tournament kayada mai pakpaga loinana national level singdasu saruk yaba ngamnaba pukning thawatkhre Lenbon Badminton Academy Nambol na Academy asidagi badminton sanaroi kaya national player kaya su puthokpa ngamkhre loinana makata na su puthokpa ngamnaba hotnari hairi Aroibada maroiba pau amuka na pizari. MP Angomcha Bimol akoi zamna Bisnupur district e kwaktada miyamgi awat pa yengsin kibada mafam adudasu ayamba sarukta thaknaba afaba ising fangdri haina mafam adugi miyamna MP da wakat kre. Huzik fawagi oina Am-Istv na pizaba pau matang asda loshinjare miteng tabir bapumna mapu amuka na krumjari.